ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯁꯇꯦꯕꯤꯂꯤꯇꯤ ꯑꯃꯁꯨꯡ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯆꯤꯅꯔꯤꯁꯤꯡ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯅ ꯑꯦꯛꯁ-ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯖꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯒꯟ ꯍꯥꯎꯁꯀꯤ ꯃꯄꯨꯅ MSRC ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯗꯤ ꯄꯩꯁꯥ ꯂꯨꯠ ꯇꯧꯈꯤꯕꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯍꯟꯕ ꯍꯥꯏꯖꯈ꯭ꯔꯦ꯫ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯂꯤꯃꯤꯇꯦꯗ MSCB ꯆꯨꯔꯆꯥꯟꯄꯨꯔ ꯕ꯭ꯔꯥꯟꯆ ꯂꯨꯠ ꯇꯧꯗꯨꯅ ꯁꯦꯜ ꯌꯥꯎꯅ ꯄꯣꯠꯂꯝ ꯀꯌꯥ ꯂꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ CSOꯁꯤꯡꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯔꯦꯂꯤ, ꯙꯔꯅꯥ, ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ CMꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯒꯗꯕ ꯑꯃꯗꯤ ꯍꯣꯡꯒꯗꯕ ꯂꯩꯇꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ CM N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯀꯃꯤꯁꯟ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯖꯁꯇꯤꯁ ꯄꯤꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯧ ꯍꯥꯏꯅ CLP ꯂꯤꯗꯔ ꯑꯣ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯁꯇꯦꯕꯤꯂꯤꯇꯤ ꯑꯃꯁꯨꯡ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯆꯤꯅꯔꯤꯁꯤꯡ ꯐꯦꯜ ꯑꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯅ ꯑꯦꯛꯁ-ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯃꯦꯖꯔ ꯈꯨꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯔꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯗ ꯉꯁꯤ ꯔꯥꯖ ꯚꯕꯟꯗ ꯃꯍꯥꯛ ꯌꯥꯎꯅ ꯑꯦꯛꯁ-ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯔꯤ ꯗꯣꯛꯇꯔ N.G. ꯕꯤꯖꯣꯏ ꯁꯤꯡ, R.K. ꯑꯅꯟ ꯑꯃꯁꯨꯡ E. ꯆꯥꯟ ꯁꯤꯡ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯁꯕꯃꯤꯠ ꯇꯧꯗꯨꯅ ꯁꯦꯟꯇꯔꯅ ꯏꯟꯇꯔꯚꯦꯟꯁꯟ ꯇꯧꯗꯨꯅ ꯗꯥꯏꯂꯣꯒ ꯑꯃꯁꯨꯡ ꯗꯤꯁꯀꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯅꯦꯒꯣꯁꯤꯌꯦꯇꯦꯗ ꯁꯦꯇꯜꯃꯦꯟꯠ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯁꯕꯃꯤꯁꯟ ꯇꯧꯈꯤ꯫ ꯑꯣꯖꯣꯏꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯁꯤꯇꯤꯡ MLA 30ꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯊꯝꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯕꯥꯏꯟꯗꯤꯡ ꯑꯣꯏꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ MLA ꯁꯤꯡ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ BJP ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯁꯥꯏꯟ ꯇꯧꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯥꯏꯟ ꯇꯧꯅꯈꯤꯕꯗ ꯌꯥꯎꯕ ꯒ꯭ꯔꯥꯎꯟ ꯔꯨꯜꯁ ꯏꯟꯍꯟꯗꯕ ꯇꯥꯔꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯝꯊꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯁꯤꯒꯅꯦꯇꯔꯤꯁꯤꯡꯕꯨ ꯒ꯭ꯔꯥꯎꯟ ꯔꯨꯜꯁ ꯅꯤꯡꯊꯤꯅ ꯉꯥꯛꯅ ꯆꯠꯅꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯣꯖꯣꯏꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯔꯨꯠ ꯀꯣꯖ ꯁꯤꯡ ꯈꯪꯗꯣꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯁꯤꯇꯤꯡ ꯅꯠꯇ꯭ꯔꯒ ꯔꯤꯇꯥꯌꯔꯗ ꯖꯖ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯕ ꯗꯤꯃꯥꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯇꯨꯡꯗ ꯑꯦꯛꯁ-ꯑꯦꯝ.ꯑꯦꯜ.ꯑꯦ. R.K. ꯑꯅꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯋꯥꯒꯗꯕ ꯏꯔꯥꯡ ꯃꯈꯜ ꯑꯃꯅꯤ꯫ ꯀꯥꯡꯂꯨꯞ ꯈꯔ ꯑꯃꯗꯤ ꯁꯤꯇꯤꯡ MLA 30ꯅ ꯇꯥꯜꯂꯤꯕ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯅ ꯏꯟꯁꯤꯟꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯎꯕ ꯐꯪꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯀꯦꯗꯔꯁꯤꯡꯅ ꯐꯣꯡꯅ ꯏꯔꯥꯡ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯤꯕ ꯃꯈꯩ ꯏꯔꯥꯡ ꯑꯁꯤ ꯅꯝꯊꯕ ꯋꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨꯗ ꯂꯩꯔꯤꯕ ꯀꯦꯗꯔꯁꯤꯡ, ꯗꯦꯖꯤꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯗꯥꯏꯂꯣꯒ ꯑꯃꯁꯨꯡ ꯗꯤꯁꯀꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯨꯝꯕ ꯇꯨꯡ ꯀꯣꯏꯒꯗꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ सिगुम्बा यामना लूरबा तंजादा अखोइना तंगाई फदना नोट तौदबा यादबा गवर्नर द हाइदबा यादबा मणिपुर मियाम द हाइदबा यादबा वखमबडी अखोइ एमएलए तारा होजेजिक एमएलए तारा सोइ तोरगा तोंगान शासन म पियु हाइदबा दाबी तवे जि खबर तोंगे एंगोंद कॉपी यावे मयाम दाबी रबनी सिगुम्बा दाबी से मसिदी वी स्ट्रांगली कंडेम इट वे मदु yang tamthina tam sathina kadem tawi ma hari bar ekoi gi sigi wafam je
Masi karingmo tanda it was sometime happen in Manipur Assembly also. Akoi Delhi da soy toraga Assembly Speaker da akoi tongam may address nama Pidragati akoi Tokshare had the Assembly da akoi the Nation Summit of here. At the time I happened to be the member of the Assembly. Churachandpur Gun House के proprietor and Ibomcha Singh Khumujamba Maitei Lekai Churachandpur na Manipur Human Rights Commission ge chairperson da mahak amasung miyang ge punsi amadi lanthum kanbinaba amadi maral leiba sing faduna mahak ke gun house tagi huduna pukiba nongmai amasung nongmai maru sing recovery tongnaba investigation tawhanbinaba complaint amang asi thangalakre MSRC da Tangalakiba complaint aduda mahak na hai haukiba May ahumda at sumna sinkiba travel solidarity rally Churachandpur district headquarter da chatkiba aduda communal tension lerakpad yabalgi fibam da lakpana OC Churachandpur PS da mahake gun house tagi nongmai amasung nongmai maru lokhat piduna PS na thamna bahayjaki adubo mafam aduda tension wangkhalakpadagi mahaki gun house adu solon sinduna thamki numit adugi numidang wairam pung mariga minute kuntra rom taba matamda yamlaba miyam ama mahaki gun house aduda yom sillaktuna gun house adugi loliba so sing thugaiduna nongmai chamanga sel oina lupa lakun manga lutokhi Lutau kraba nongmai sing adudi repeater tarataret double barrel marifu pistol nifu manga .32 revolver single barrel chahunga hufutara .22 rifles nipan, air rifles tarataret, air rifle chamagatara, air gun chamagakun, 12 borgi cartridge listing kun mga NPB cartridge listing taranitoy amadi air gun gi masing yamlaba marusing yauri. Nongmay amasung nongmay marusing lutokhiba asiga mari lainana Churachandpur PS ta FIR ama register taw krehay na complaint aduda palli. Hauzik Thogliba Kangloki Irang Sigi Kudong Chaba Lauraga, Masak Kangdaba Singna Manipur State Cooperative Bank Limited MSCB Churachandpur Branch Tagi, Lupa Laktar Nitoirom Yauna Tonga Tonga Potlam Kaya Lutokre. Bank Lutokre Haiba Asita Asigi Tarahumdoige Ayukta Kanglakibani Hairi. Iramasiga Mari Lena Nangasi Manipur Press Club Tapangtokiba Pongi Singa Unaba. MSCB Churachandpur Branch ke Deputy General Manager Larik Yengbam Angobana Hai Lamdam Sida Leminariba Community Anige Marakta Thokliba Yamna Laibak Thiba Thodok Leiringai Tarak Sida Miyangi Seba Tawjariba Bank Amada Huran Lanagi Thabak Chatharak Basi Yamna Laibak Thibani Tha Asigi Hokiba Tang Tara Humdoige Ayukta Bank Asilu Tokre Haiba Khanglakibani Bank Asidagi Sel Oina Lupa Lak Tara Mathoi Lising Humfutara Taret Ka Chamanga Humfut Tarani pan yauna monitor taruk CPU manga CCTV camera manga chair manga gas counting machine ani battery ahum gas cylinder ani inverter ama amadi single barrel license gun amani asigumba thok aningdaba thodok asi matungda amuk thoktanaba mari leinaba singna akhanaba mityang changbiu hiramasi ge matangda namol PS da ayiba cheryl bishinduna khanghan khre haiba wafamsu MSCB Churachandpur branch ke deputy general manager larik yengbam angobana phongdokhi Toki basida lupa lak taraga mathoiga lupa ising humadaga tarik chonga humada nipan ama banki case bolda leho busima lutobi kre aduga loinana bank sida leiba akoigi computer set akoi monitor taru aduga CPU manga aduga CCTV camera manga aduga akoigi counting case counting machine ani aduga akoigi battery aduga gas cylinder ani inverter ama aduga single barrel license gun ama yauna haiba polam singasi koi sakang daba mio singasina koi bank sidagi lu tokna lobi kre aduga iroi inana masi natana banki atopa leiriba property kya dasu akoi dimage tolaga bank si amu hana akoi leiriba magi kanosi hokut pa yadui mongda sakai kukai tuna thambiram le lu toki basida rupa lak taraga mathoiga Ngasi nungthil pung mari rom taba matamda Bisnupur amadi Churachandpur anige tainaba saiton amadi kangbai anige marakta security force ka koki khutlai paiba lalhoba singa khuthokna khre hairi pawasina hai koki khutlai paiba mioi khara lakle haibigi paw tabadagi Assam Rifles amadi BSF ki kangbo changsil loba matamda khuthokna bagi thodok adu thokhi bani hairi khuthokna ba adu da bom pokai bagi makol singsu taba fangki adum oinabak thodok adu da asok apal yaw bagi pawdi fangbangam dri thodok adu thokraba matungda Indian Army gi
helicopter-sing thokfamda changsinki hairi. Nakal amaromda ngasi nungthil pung mga rom taba matamdasu chingi khutlai paibasingna fayeng maning leikaida chingthaptagi nongmai round kaya kaptharakpadagi mafam madugi khunjasingnasu license gun sing sizinaduna handuna nongmai kapsinkre hairi. Thodok adudasu asok apaldi yaukhiba leite hairi. Manipur da Kanglup anigi marakta irang thokraba matungda drug cartel singna furuk amada landana bagidamak thadorok liba khutlai paiba sing asi suda leiriba kokilal hoba sing adu khakta nate suda yaudaba Manipur amadi Myanmar da best toba kokilal hoba kaya ama yauksilakpagi khudam kaya leiri haina amukogi chero amana hairakli chero aduna makha taribadi orakliba fibam asida Manipur amadi India lengakna yamna serious oina lobiduna tafam thokpa thabak sing tongbiu maduna trabadi amukona miyamna khusamnaraga irepa amadi lamdam asigi yelhomi sing thauna lingjel amadi landa heithoi sikthoi masak adu uthoknabagi khongthang kaya lokhalaklagani Myanmar romdagi drug cartel singna aronba thaurang kaya tawduna amadi nongmai paiba yauna mi kaya ama Manipur da pusinlaga yumdang banak kainaba yongna law maputan bagi thaurang ama torokliba asi amuko amadi miyamna kaidongaida maipa haloi hairakli. Government of India amadi Government of Manipur gi mafamda tongan ba dabi sing tanduna kokomi gi listing makada ngasidagi hauduna lamdam asigi mafam kayada miyamna khongjang sangsinba hokre. Imphal gi wahing mamlekai Bisnupur district ki oina Nambol Bazar thamna pokpi amadi Imphal East ki Taret Khulda miyamna wakat khongjang sangsinki. Khongjang aduda saru yakiba singna Manipur gi apunba saktam kaiba yaroi sugi kuki militant sing designated camp ta lehallu ground rule thugaiba kuki lal hoba sing cherak piu mitop changlakba thingu kuki militant sing laksillu haibana chingba kholau sing lauki Imphal gi wahing mamlai kaida sangsin kiba khongjang aduda saru yakiba kokomei ki executive member wahing mam sekena megi tang ahumdagi hauduna Kanglup anigi marakta thokliba irang asi laibak thibani thokliba irang asi bonem thanaba hotnabagi mahutta kuki MLA sing na lauriba warep asi matam kuina dagi yatuna lakwa policy ama oigani haibasi haiman mathokloi loinana center dagi lakwa force singna suspension of operation suda leiriba kukilal hoba singe maikaida leiba manba thawong asida Manipur gi kachin koya da leiriba maitei ichil naw singe khodong thiningai oiba maong da leire maram asina India lengakna su asi handok halu adubu fanamak oiduna su hiram ama natraga amada Manipur gi apunbagi saktam kaiba yaroi haina kokomei gi executive member warepam second na fongdokhi Shugi lady port as a Masi, a quay talk at the Highway of Masi, a quick committee site, Tamzage, Madam Di Carigino, Makui Shugi Namada, Makui Togadaba, Makui Diginated game, get over the new Mayam singer, the Torokrabanina, in their government of Gilly, Cookie Shugi port as a Masi Topogi Pier, or Monkey Low with the car lay, Aduga Maruina, Cookie, Makui elected members in a Sina, Puna Sahi, Lisingani, Puariki, Momangagi, a quay Tongan, Manipugi Nushira, Mayama mana koi khunda mina dena le libasing asida ngasidi makoi oiba kuki homeland or natraga tongamba kuki administration ama koi demand to ribasi masi maram chade masi gi poda se Manipur gi people akoi mayam na masi yade haibagi adu laba phire adugi saru amoina masi Manipur gi tongan ba mafam sing asida India government da masi gi riba poda se amadi kuki gi elected MLA sing asina law liba kuki singi oiba tongamba autonomy ama koi demand to riba sing ase koi yabang amloi masi yabam chu thokte haiba adung labagi phire aduda Manipur gi leiba tampak te leminariba tongan ba maruina koi maitei sing na masi gi pot ase koi yabang amo Tharam asigi saruk ama oina Tarekhul Bazar port ta fangkiba wakan mifam aduda Makhel Dolai Thabi Jila Parishad ki manung chana leiba khul lekai singi yamnaba mera paibi singna saruk yakhi wakan mifam aduda saruk yakhiba Makhel Dolai Thabi ki Jila Parishad Ningthok Khongjam Sanatom bana haikibada India government amadi Manipur government da Manipur gi apunbagi saktam kaiba yaroi haibagi apunba firip ama longminabani Kulonaba Laiba Kukilal Hoba Singna Kun Asida Laktuna Micham Kunza Miamda attack Taunaba Kudong Chaba Ngaiduna Leba Amadi Mitmangda unlawful Oiba Tawong Kaya Asi India Lengak Amadi Manipur Lengak na suspension of operations su da Laiba Makwesting Asi Kemta Halan Kraga Yamna Ingna Chikna Leba Manipur Ama Oina Bagidama Wakan Mifam Asi Sin Bani Haiki ngasi wakat mi pham ama phamba loina na miang wi
India government amasung Manipur government da akoina Manipur gi saktam ji kaidena bagi damakta akhoi gi achet pa phire ama lomina si haibagi wakhalon da ngasi ge sumba kano si tawbani mapung oina akhoi gi mage sida leiriba kano singche akhoi tolai thabi rom da yum kaya khul mari manga mai thadok pa kuki laloba singna aduga loinana akhoi gi sida ju leiriba sinai kemana leiriba akhoi gi kano se Kenya ki sanung saita leiriba aduga somda khamilok area da leiriba mio militant sing asina akhoi gi leijariba khunja icham chamna leiriba khunjida lakshalaga akhoi gi moide attack tongna bagi khudong chaba lodana ngaidana leiba akhoi gi mitma mangda moina toriba sumba yamna unlawful loiba activity mayam se masigi maramda masi ngakthok sentokna bagi damakta Manipur government amasung India government gi mafamda masi asigumlaba mogi suda leiriba game da leiriba kangbu singa se moi suda halan giraga yamna santi leiba aduguma Manipur ma tek kaidaba Manipur ma ohenba pambagi damakta ngasi akhoi gi khunga ngasi gi honorable naidala leibiriba imai ben mayam sina sigumba wakat mifam loinana sigumba rally asi sinjabani haina aina miyam da thamjari Kuki Kanglup ki isin naw singbonam thabire haina to khaiba political administration sagatuna Manipur ki apun basaktam thokai na bahona biganu amadi hauzik oiriba Kanglup ki irang asi government and security forces in aduna loisna na bahona bada michang mi khai naiba ki thawong chathabiganu haina Kanglei Indigenous Martial Arts and Cultural Society KIMACS na media da thadorok pa chero aman hairi Gerald aduna hai hauzik suda leiriba kukilal holuf tara rom asina shugi ground rule thugai duna phone na khulai paiduna atamnana maite kanglupta hingsagi thabak tattana chathari hairi fibam asida central amadi Manipur lengakna thubada mityang changbi drabadi fibam asi hena soksilakani tha asigi ahumdagi haukiba Kanglup anigi irang asida paramilitary force army na chingba kaya thazilakraba fawba hingsagi thabakti lepa leitri lengak asina miyamda punna santi oina leiminana ba appeal tawrakiba galoinana miyamna su santi purakna ba angamba thodang kaya lauri amaromda su chatnariba singna ground rule thugaiduna mafam kaya da phongna hingsagi thabak chathari hairi Gerald aduna makhatari badi sakti leiba mioi kharana kuki miyamna victim card paiduna makhoi gi hakmat pire haiduna aranba propaganda sandukli aduga masi maitei machana thokan bani haina aranba yumfam yaudaba maral kaya sirakli mapadagi changlakliba refugee laks mari rongbu lamdam asigi yalhomi ni haina sakangche piba yaroi amadi logi wangmada reserve forest ta khundariba sing eviction chathabiu haijarakli Handak Central Paramilitary Force Company kaya laklabasu suda leiriba kuki gang khotpu singna kulai matik chana paiduna mafam kaya da operate tawduna leiriba asi Central Force sing asi kaidoba lakpano haiba wahang ama hangladuna kuki gang kanggu asi political gidamak yok laga thamlabara haina su hanglakli Lan gi cheicheng fanglaba singda Jero FIR gi khudong chaba piduna apamba police station da wakat pagi awaba ayaba PBU haina senior advocate Khaidem Mani na phongdokre wafam asi ngasi major khulda labor press club ta Citizens for Justice Manipur na sinduna pangthokiba pau gi oiba mifam amada CGM gi chairperson Khaidem Mani na phongdokhibani Citizens for Justice Manipur gi mihut singh na Manipur gi governor da miyam gi apamba gi mayongda Chatnabagidamak aiba memorandum ama pisiluraba matungda Khaidem Manina pawmi singda hai handak furup anigi marakta thokliba nungainadaba thodok adugi makha samtharakpa oina suda leiriba kukilal hoba singna sugi ground rule thugairakliba asi ahenba paramilitary amadi RAF thajinduna akanba maongda laksinbiu loinana thokriba communal tension asi member ahumna semba awang mathaki judicial inquiry committee ama sembiu committee adu Supreme Court ki retired judge natraga High Court ki retired chief Justice Amana Luching Handuna Pamdaba Thodok Aduda General Mioy Singh Amadi Lengaki Maikaidegi Asoiba Singh Puthokpiu Haina Phongdoki Mahakna Makata na hai irang aduda sikraba amadi mayum makai thadokraba imung manungi mioy sing Jero FIR gi khudong chaba piduna apama police station da wakat pagi ayaba piyu loinana Kanglup ani gi marakta leiriba nungaina da ba asti koknaba amadi mahosa gi punsida hanjilakna ba lengakna furup Kanglup singa wari sanaduna hotna biu haina phongdoki Rapid action force si prasadi pangu balat panina mohoina tawriba thabukche do's and don'ts se prasana khangbi chu right de somni atopalai pa kambaga landaro mata kapnare thabina
ꯑꯩꯈꯣꯏ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯤꯡꯁꯤꯅ ꯃꯔꯨꯑꯣꯏꯅ ꯔꯦꯄ꯭ꯔꯖꯦꯟꯇꯦꯁꯟ ꯐꯣꯔꯁꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯣꯏ ꯗꯨꯁ ꯑꯦꯟ ꯗꯣꯟꯠꯁ ꯑꯁꯦ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯦ ꯔꯥꯏꯠ ꯂꯩ ꯋꯤ ꯍꯦꯞ ꯗ ꯔꯥꯏꯠ ꯇꯨ ꯅꯣ ꯋꯥꯠ ꯗꯦ ꯑꯥꯔ ꯗꯨꯏꯡ ꯍꯧꯖꯤꯛ ꯈꯪꯍꯟꯒꯗꯕꯅꯤ ꯇ꯭ꯋꯤꯇꯔꯗ ꯏꯁꯇ꯭ꯔꯦꯂꯥ ꯊꯧꯅꯥꯜꯖꯝ ꯍꯥꯏꯅ ꯀꯧꯕ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯃ ꯁꯦꯝꯗꯨꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯁꯣꯛꯅꯕ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯦꯃꯤꯅꯥ ꯃꯤꯁ ꯏꯟꯗꯤꯌꯥ 2019ꯒꯤ ꯁꯦꯀꯦꯟ ꯔꯟꯅꯔ ꯑꯞꯀꯤ ꯂꯨꯍꯨꯞ ꯄꯨꯔꯛꯈ꯭ꯔꯕꯤ ꯏꯁꯇ꯭ꯔꯦꯂꯥ ꯊꯧꯅꯥꯜꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯁꯣꯛꯅꯕ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯈ꯭ꯔꯦ꯫ platform khudingmakta Australia ground se logadabani like strip togadabani haibagi mongda mayam ama iraga hozik aiju imphal da stuck to laibina net internet phangba wifi phangba pham natabina khangdaba aduga mapalam da laiba khoi imong manong sing es sumai haine Australia kamai to kuno nang sumaina hi se chumbra haiba kan ai gi Twitter account da login to busu like ai gi account ama leibatu ai active oi banate haina sumaina sum thirakpa kan da maina to bani haina khangpadagi fake oiba kaino sida sumaina spread tawraga ai gi ming da sumaina tarnish tawnaga thukaina ba taikal ama lorak pase lokthokadabani si phawba mesin jagi masagi official page da adumaina thajillaga adumaina tag tawraga adumaina mayam ama hozik Twitter da tawi hai tare do ai ki site tagi hairagadi ai adum imphal da su ai halakpase adum phanyam yame ado imphal da lerakpani internet yade wifi pangde hai su dum mayam loina khamna aduna ai ki site tagi di adumba hai giba adegi thagat ki basu kashu leite ado hosiki page su trace down tawr tarasu moina aina ida I hariba hosiki communal report map ida I kaina sida yawriba mayam se adugi proofs amatta leiba natte moina su kem thagalatte just aigi ming se tawraga adumaina hate oiba aimon direct personal attack haitare adumaina ꯂꯝꯗꯝꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯤꯒꯅꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ AMMSOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ KS ꯑꯌꯨꯕ ꯁꯥꯍꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ KS ꯑꯌꯨꯕ ꯁꯥꯍꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯛꯅ ꯍꯦꯟꯒꯠꯄ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗꯒꯤ ꯏ ꯆꯨꯞꯄꯒꯤ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯏ ꯆꯨꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ KH ꯑꯌꯨꯕ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯟꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯑꯥꯝꯁꯣꯟꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯗꯒꯤ ꯁꯦꯟꯗꯣꯡ ꯇꯥꯟꯕ ꯑꯁꯤ ꯏ ꯆꯨꯞꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯨꯛ ꯂꯨꯔꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯗꯒꯤ ꯁꯦꯟꯗꯣꯟ ꯇꯥꯟꯕꯤꯗꯅꯕ ꯑꯗꯒꯤ ꯄꯣꯠꯀꯤ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕꯤꯗꯅꯕ ꯄꯥꯝꯁꯣꯟꯅ ꯊꯝꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯀꯤ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕ ꯑꯩꯈꯣই ꯃꯁꯦꯟꯗꯒꯤ ꯁꯦꯟꯗꯣꯟ ꯇꯥꯟꯕ ꯃꯁꯤꯗ ꯄꯥꯝꯁꯣꯟꯅ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯗꯨꯀꯥꯟꯁꯤꯡꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯥꯝꯁꯣꯟꯅ ꯊꯝꯖꯔꯤ꯫ ꯃꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯥꯝꯁꯣꯟꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯑꯥꯝꯁꯣꯟꯅ ꯃꯇꯦꯡ ꯇꯧꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯑꯥꯝꯁꯣꯟꯅ ꯇꯧꯈꯤꯒꯅꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯀꯣꯠꯂꯦꯟ ꯃꯅꯥꯛꯀꯤ ꯃꯥꯏꯟ ꯁ꯭ꯇꯣꯟ 33 ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯖꯤꯔꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯊꯣꯛꯂꯛꯈꯤꯕ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯩ ꯊꯥꯈ꯭ꯔꯕ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯦꯖꯤꯁꯇꯔ ꯅꯝꯕꯔꯅꯆꯤꯡꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Hauzik leiriba state asigi fibam asida CSO singna makhal amatagi oiba rally dharna community amada sokpa yaba play card na chingba sijinnabagi thabak tawbiganu lengak na honariba asida mating pangbirau leiriba fibam asida khwaidagi luba tangkak amani masibu control tawhodrabadi mirol kayada akaiba lakani Manipur gi apunbagi saktam kaigadaba amadi hongadaba leiti haina Union Home Minister Amit Sahana su thazaba pirakle haina CMN Biren na phongdokre wafam asinga si CM Secretariat ta pangthoki ba paugi oiba mifam amada CM na phongdokhibani Chief Minister na haiki irang asina maram oiduna mayum maikai lanjen na khraba singi manchang state force sing na ngak senduna thamli Churchanpur da yum tasin kre haina tonga sandokli basi aranbani miyamna tonga da thazabiganu cross check tawbiu hanagi punsida lakna bahotna bada miyam hupna sarya minasi ngarang numidang pung ni panda and Biren TS Biswajit Y Kemchan Gobindas Kothozam TS Basanta Kumar Rajya Savagi MP Lestemba Sana Jawba Amadi BJP Manipur State ki President A Sardaga loinana Union Home Minister Amit Sahaga unaduna Hauzik Manipur gi lairiba issue singi matang da khanarure Manipur gi apunbage saktam da kaigadaba hongadaba amata leiti haina Union Home Minister na akan bathazaba pirakpaga loinana furup kangrup ani gi marakta thokiba thodok aduna micham kayagi thawai mangkiba mioi kayagi mayum makai lehankidaba adugi awabada sar yabaga loinana condolence birai haina phongdokhi mahangna makata na hai Manipur miyamda fauriba khutlai paiba singna isu asida yausilakpagi akiba adu lengak na lumna lawi hauzik police station kayadagi munkiba khutlai chamari chamanga recover tawbangamle loinana su chatnariba loop singi designated camp sing the state security force amadi paramilitary yauna joint monitoring tawnabagi process tawri masigi mathakta periphery area singi chingkhong singdasu masing yamlaba paramilitary kaya na ngak seli haiki section thorang tawre camp na hindanabagi process yam kanna ma honori aduga left way ayamba camp sing loina khulai sing thongnan bagi okham tare marak sida sugi nataba atopa illegal arms khara paibagi mami shu ma pau thangi hai kan hai ro na moksi arms ka yawba adu ma pot puna moksi mana ya family dil to gani madugi praja singa kiba phawli bu phawna bu kona gani habi ya chobba chapcha assurance ama pirai aduga aikoina kana kani penadabadagi misunderstanding dagi kaunariba hainariba nganariba mayam sigi mafam da ikona panda kana mana Manipur gi apunbagi sutamda karina makhalamati kaigadaba hongadaba adugi pot leite no hata adumaina blindly at haibiba kapiba mayam sana khalani ni soi wana hamai thaida rocket launcher kapna raga dawni details on report lor kan haibio paramilitary forces food hills in the loina killaga lai loina tabak lai machitta karida nan kor ka mani thokududi paksana loina yung khudi madinga thong pote aduna central government and the state government yauna punna suspension of operation gi ground rule implement tawna bakana honori almost over adu aina sa haijeba mapanda chairaga laiba sugi nataba kulai kai khara madu sokoi kap tawna honori haijeba lalhoba singa inariba su agreement sing review tawba amadi makoi singa si ground rules ngak na chatlibara haina check tawbagi matam oire haina ngasi CLP leader o ibovina phongdoragli ngasi Imphal da leiba Congress bawan da paumi singa unaba amada ibovina hauzik Manipur da chathariba tangdu leita daba asigi maramda Congress party gi oina firip amadi mot kaya su thamki mahakna hai karigumba su chatnariba lalhoba singna ground rule indaba taragadi makoi gi mathakta sarkar na lokhatpam thokpa action chap chana lokhat kadabani hojik chathariba irang asi yamna thuna loisinge hairabadi chinga tainabada leiriba khulsingda priority based system matik chaba security personnel sing deploy togadabani loinana sarkar na achumba decision lauduna khudakta decision adu action oina othokadabani I think the state government always, whether our government or this present government, they should have to take right time, right action, right decision
only decision cannot serve the purpose. If once take decision, it should have to be followed action immediately. Timely action is most important. And also, the without any permission, without any valid permission, we should not be allowed this type of rally and all these things. I don't. They may be given this permission, just simply they may be believe it may not be happen. Just like to show solidarity of the people. amadi makhoiga loinana chatminariba party ki MLA tara BJP ki minister ani yauna tongan be administration gi demand local aliba si leba ki makhoi gi demand asi Manipur integrity da yamna sokpa oibana center na makhoi gi demand asi gi damakta okhaina na Congress party na chatna hanbaga loinana Congress party na su integrity gi wafam da dik compromise suk tawroi hauzik lanche laktuna relief center da leba mi oising asibo resettlement तौनबा सरकार ना मखोई दम स्पेशल पैकेज सैंक्शन तौगदबनी लोइना न्यूट्रल ओइबा कमीशन लिंखतनाबगीदमक जस्टिस पीनबा होटनाबियु फोंदोरखी पावगे मिफम अदुदा MPCC की प्रेसिडेंट के मेघा चंद्रा MLA TH लोकेश्वर और सूरज कुमार के रंजित अमदी MPCC के ऑफिस बेरर सिंह सरुक याखी इंटरनेट थिंखिबना मरम ओइरगा लमदम असिगी पाउमी सिंह मियाम द ई पाउ पीनब होनबदा अवाबा कया मायोकनरी अदुमापु DIPR के ऑफिस द इंटरनेट की खुदोंग चावा फंगबना DIPR के ऑफिस पाउमी सिंह के अनिशुबा ऑफिस ओइरगली हिरमसिगी मतांग द ममी टीवी के पाउदम अमा थासी हुमदगी होदुना लमदम असे थोकलिबा कांगलुप की इरांग मरम ओइरगा मणिपुर लेगा की माइकेदगी लखुलखिबा सक्सिन थोरांगी सरुक अमा ओइना थासी मंगागी नुंथिलदगी लमदम असे इंटरनेट सर्विस थिंखिबना मरम ओइरगा मियामना अवाबा कया मायोकनरी मियामना मतम की ओइना ई पाउ पीबगी थबक तौरिबा मीडिया हाउसिंग अमसुंग मपालमगी टीवी चैनल मीडिया हाउसिंग की कोरेस्पोंडेंट सिंग ई पाउ थादोक थजिन तौ मतमदा नेट की खुदोंसा फंगदबना अवाबा कया मायोकनरी हाइरी मणिपुर लेगा की ई पाउ लोइसिंग मणिपुर लेगा की लोइसिंग डायरेक्टरेट ऑफ इंफॉर्मेशन एंड पब्लिक रिलेशन DIPR ना हाइरिबा लोइसिंग असी ऑफिस ता इंटरनेट सर्विस की खुदोंसा फंगनबना मरम ओइरगा हौखिबा निमित खरनी असिदगी DIPR की ऑफिस ता लमदम असी पाउमिसिना ई पाउ थादोक थाजिन तौबगी थबक चथरी DIPR की माइकैदगिसु पाउमिसिना ई पाउ थादोक थाजिन तौब मतमदा हेना खुदोंसा नब थौरांग कया अमसु लौखटली DIPR दा ई पाउ थादोक थाजिन तौरिबा पाउमिसिना फोंदोंरखिबगी मतुंग इनदे इंटरनेट लाइन तप्पा अमसु मी याम मरमदा मतम सान ई पाउसिंग थादोक थाजिन तौबदा खुदोंसादब कया मायोकनरी लेंगा की माइकैदगी मीडिया हाउसिंग द इंटरनेट सर्विस अमसु ब्रॉडबैंड सिंग फंगलबदी अवाबसिंग असि खर मखैदि कोकनी अदुम ओइनमा हंदक DIPR ना लौखटलिबु खोंथांग असिमदि थागतनिंगाइनि हाइबा यावना पाफम कयासु फोंदोकनरकली कोई पाउमिसिंगना हजिक लंदमसिदा तंगु लैतादबा फिबम लेबदगी सरकारना मसिबु लाक्सिनलबु होनबदा इंटरनेट अमदि ब्रॉडबैंड सर्विस थिंगिनगिबदगी मरुवेना लंदमसिदा प्रजासिंग मयामसिंगसिदा ई पाउ पीगदबा अखोगी सिनफम असिददि याम अवाबा माइनाइ मसिगी मरमसिंग ओइरकांदा अखोगी इंफॉर्मेशन एंड पब्लिक रिलेशन की डिपार्टमेंट ना कोइदे इंटरनेट की सर्विस पीदन हजिक मफम असिदा थबक अमा यानबु होनबिरी तौदबु मसी मकक ओइरगसु अखोइना मयामदा पब्लिक ता संदोकदबा मयामसिंगसिगी ओइबा खुदोंचादबनि कयाम मायोकनाइ तौदबु सरकार असना डिपार्टमेंट सिन पीबीरिबा इंटरनेट सर्विस की मतेंग नखोइना मयामदा यौहनबा सिगिदमतदि नुवाइजे तौदबु पीरिबा सर्विस असि याम जाम ओइबनबा मरम ओरकांदा अखोइदा टाइमलाइन सि यौबंगमदबगी फोरमसु लೈ सुगुंबा मायोकनबा कयाम ले अदुना हाइरिबा कोइगी फार्म द लेदिबा समीबा कोइगी ब्रॉडबैंड मयामसिंगसिदि NIS की थ्रू मदाना तगा गवर्नमेंटना मखोइदि इंटरनेट की सर्विस पीबीरगदि हाइरिबा इंफॉर्मेशन डिपार्टमेंट की जाइरिबा मफम असिदा जाम ओइरिबसिमदि थोइदरा हाइबगी सुम आइगी ओइबा मोतुंदा थमजगे हजे मणिपुर थोइबा इरांगसिना मरम ओइरकांदा इंटरनेट बैन तौखिबसिना मरम ओइरकांदा अखोगी मीडिया दा लैबा
ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯈꯛꯇꯪ ꯃꯥꯌꯣꯛꯅꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯗꯕꯦꯟ ꯊꯤꯡꯖꯤꯟꯈꯤꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯅ꯭ꯌꯨꯁꯁꯤꯡ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯅ꯭ꯌꯨꯁ ꯃꯌꯥꯝꯁꯤꯡꯁꯤ ꯃꯤꯌꯥꯝꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯈꯛꯇꯪ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ DIPRꯅꯆꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯂꯥꯛꯑꯕ ꯀꯥꯟꯗ ꯄꯥꯎꯁꯤ ꯃꯤꯌꯥꯝꯗ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗ ꯒꯕꯔꯃꯦꯟꯅ ꯕ꯭ꯔꯣꯗꯕꯦꯟꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯕ ꯀꯥꯟꯗ ꯍꯥꯏꯕꯗꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯤꯡꯁꯤ ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯐꯪꯍꯟꯕꯤꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ngasi ayuk pung 4 taba matamda Chief Minister N Birena Thobu oiduna CM gi office ta cabinet minister sing amadi BJP gi MLA singgi oiba mifam ama pangthoktuna hauzik lamdam asida oiba irang asigi matangda watana khre hairi watana ba aduda minister amadi MLA kharadi saru yakide maru oina mifam aduna ngarang Chief Minister na luchingba cabinet minister khara Delhi da chatuna Union Home Minister unaruraba adugi matangda watana ki hairi nakal amaromda mami TV na fangma paugi matung inadi nahan makai Guwahati da lairamba nannaga MLA mapansu ngarang Delhi da changsin kre hairi Delhi da changsin kraba MLA sing adu kangpokpi gi nemcha kipgen Tengnopal da gi lepa hokif cycle gi kimnyo hokif saitu gi haukolet kipgen tipai mokki ngorsang lur sanate Hanglef ki let jamang haukif, Jurjanpu ki LM Khote, Saikot ki Paulin Lian haukif, Singat ki Chinglun Thang ni hairi. Panbaya badi Thanglon Kendra ki MLA, Vungazin Valtedi, Hauzik Masa Laying Duna Laribani. Kanglup ani gi marakta thokliba laibak thiba thodok asigi matangda Federation of Civil Society Fox Manipur na sinduna pawmi singa unaba amada Universal Mother Organization UMO gi President Marangthem Soro Leiman Haikre hauzik leiba situation sida India lengak na tharakliba forcing asina leiriba Manipur gi miyam asi tasengna ngakpi sembi gani haina lakpo oiragadi yamna sengna ngakpi senbiu matik java security thambiu matik jana ngakpang amloidoba oiradi miyam da khutlai Nabiyu haiki. Kang bung lae kadang cuma matang lah kamu waktu nanti lagi meram, lagi matang perenje, mati cara sekolah thambiu, aduh lah. Thamakan dah sekolah semua ngang na bahar kada koi order pangdian hai base, ngak panina advertise ki laga order pangojaba oiragadi. Lakbiganu ako kunda may ang nangakserage kulay no may unati Paumi singa unaba aduda saru yakiba Fox ki Women Wing ge Secretary di Mona ta kelambam na haiki thokli balai baktiba thodo asida lanjen naduna mafam kaya da hangliba relief camp da leiriba miyam na kiriba asi jungna Chana ningai thakna ningai leitre haibagi nate kukilan hoba singna laktuna mai thaba no mai kapsinduna aki akhang nanghalli para asi pali balengak asina security matik chana pibiduna makhoi bungak pisenbiu forcingna nungthingi matamda laktuna ngai hak leram laga numidangi matamda leitabana ayamani masida lengak asina miyeng changbiu haiki makhoi aki akhang nungdang nangbo nungdang aki khang nang buje khangog no mai kapsulakwa adigi mai he thadokwa mai thadokwa na maram porkanda Kunse lagi bang pom hajar di bang pom kunse lagi miyam kuna makse, mokilan pom mata lagi lor uponnya. Aduh, asyik bang segi marak ta moina, hena thawai ta na moina pamjari sih kayak hari kanda. Ajandra dana, sumaina katukaran tau dana lagi serupudi. Government masih control tau ngamaroi. Aku upai lagi tre hari gadi. Kulai matin cana aku ida pibiro, mama obi aku na lagi pak asyik ngakse raga. Kanano yang na balaso aku na tengai na raga kulai matin cana pairo. Government ngak pun ngamdar gadi aku ngakse raga. Hai bahasa ngasih meda aku thang dah ini am tak kerja. Lamdam asida thokliba kanglupki oiba irang hauziki nem tharakpa loinana curfew gi matam kom thoklingai Imphal gi sampata leba electricity gi office manapta hangba electric recharge counter da miyamna mai gi charge to honona ba queue lepna baga loinana mai gi recharge tongna ki amarom da bank sing amadi ATM booth sing da so miyamna queue lepna duna sel lokthokna ki Ajandra dana sumaina katukaran tau dana lagi serupudi
Air India led Imphal station manager Oriba Imphal East District ki Irenbong Police Station na konba Basikong Bazar da leiba Thokchom Brozen ge mayumda nahal numidang pung 3 kamini kuntrarom taba matamda masak khangdaba singna nongmai kapsinduna aki akhang pualaba amadi sumangda khamduna thamba kar ama akai atong thohan khiba yaningdaba phongdoktuna ngasi chu Basikong kaitelda maikai adongi miyamna wakat mifam chathakri hairi Masak khangdaba two-wheelers registration number MN01A3786 da tongduna lakpa mioi anina UFO hawam marak chingtham laikai da leiba branch da changlaktuna organization asigi general secretary gi mayum amadi hawam marak kaisam laikai da leiba organization asigi president oiramba RK Manisana gi mayum da asawa amadi akan mawafam thamlamle haina UFO gi chero amana hairakli chero aduna makhatari badi mioi ani aduna organization gi lochingba sing uhannagadabani afaba oiroi haina kihalambaga thabak chatharamba adu kanano haiba sengdokpira u hairakli Amaru eba pau amka hana pisari Manipur da thokliba irang asi political instability amasung constitutional machinery sting fail orakpadagini haina ex-MLA o join high crane. Churachandpur gun house ki mapuna MSRC nongmai amasung nongmai maru amadi paisa lut tawkhibagi compensation pihanba high crane. Masak khangdaba singna Manipur State Cooperative Bank Limited MSCB Churachandpur branch lut tawduna sel yauna potlam kaya lokre. Hauzik leiriba state asigi fibam asida CSO singna makhal amadagi oiba rally dharna community amada sokpa yaba thabak tawbiganu haina CM na appeal tawrakli. Manipur gi apun bagi saktam kaigadaba amadi hongadaba laiki haina Union Home Minister Amit Sahana thajaba pirakle haina CM N Birena phongdokre. Hauzik thokliba irang asi athuba matamda loishinba neutral oiba commission ama lingkhatuna maikai animakta justice pinaba lengak no khonau haina CLP leader o ibovina phongdokre. Ngasigi oinadi Mami TV Prime Time News loijare miyang tabirba mayam pumna mapu Vidyalasmina amkana khurumjari.